วอริชาชานะก็สุยังไงสมันมาสู่ภาษาเขาอยู่มองเลยจีเลยสมมติเบลาเนี่ยชอบทงเลยไม่เอาสิดีงานรู้ทงจะตะแกคนละทงบ่มื่อฉันโลกฉันว่าโว้เลยแล้วสิดีมีตั้งแต่ดิสตัวตะแกไอ้มารูปนี้เลยแล้วมานั่งสิเจพอจะลาก็ยังห้องซาเดดนะมานะลาก็ทงวิลีนี่ฮัลโหลดูอีเจ้าเซ่พออีกตั้งทะเบียนแล้วโอเคไอ้มิงสมมติก็ไอ้ข้างมันมียอก็ดีแนวหน่วยบ่ไอ้ข้างไม่ยอก็ดีแนวหน่วยเดียวಅದು ಮೆಸೇಜ್ ಐಗೆ ಹೋಗಿ ಹೋಮಿನ ಹೋಗಿ ಮಾಡವ ಹಾಯ್ತಾರೆ ಅಮ್ಮ ಅದು ಹೋಗಿ ಕ್ಲಾಸ್ಮೇಟ್ ಅಮ್ಮತ್ತಾನೆ ನಂತಿ ನಂಗ ಸುಮ್ಮು ನಾವು ಹಂಗವ ಲೈರದೆ ಪಾನ ಅದುದ ಮತಾಂಗ ಸಾಮತಂದ ಹಾವಂ ಸಮಿನಾಗ ನಾವು ಖುಪ ಯಾವ್ದಿ ಹೋಗಿ ನಾವು ಖುಪ ಯಾವ್ದಿ ಐಗ ಅತೋವದಿ ಯಾವ ಮಾದಿ ಯಾವ್ದಿ ಅದಿ ಮಾದಿ ಗ್ಯಾನಿ ಅಂತ ಅವಿ ಮಾಡವ ಹಾಯ್ತಾರೆ ಐಗಿ ಮಾಡವ ಮಾಡಜೆ ಅದನ್ನ ಐನ ಹಾವಂ ಪುರಾಗ ಸಾವಜೆ ಮ್ಯಾಮ್ ಜುಲಾ ಪಿಜನಿಂಗ್ ಮನೆ ಮತಾಂಗ ಸಾವಲ ಆಗದ ಪಿಜಾಗೆ ಅದು ಮೋದಿ ಫಜಂ ಪಿಜಾನೆ ಗಾಸಿ ಅದು ಮ್ಯಾಮ್ ಉಲಕ್ಕೆ ಮಾ ಥೊಂದು ಜೆ ಮಾ ಮಾ ಯುನೆ ಥೊಂಬ ಕೊ ಅವ ಥಾಂಗ ಥಾಂಗ ಥರ ಗೆ ಜೆ ಖಡಿ ತೌ ದೋ ಲೇ ಕೌತನೆ ಐನೆ ಥೊಂಗ ಜೆ ಕೆ ತೋ ಗೆ ಚಹಿ ಗೆ ಆದೆ ನೆ ಥೊಂಗ ಲೇ ಜೆ 2014 ದಗಿ ಥೊಂಗ ಜೆ ಮೋ ಥೊಂದ ಅಹಾಂಬ ಥೊಂಗ ದೋ ಕೆ ಹಾಬಿ ಖಾಮ ಸನಂ ಹಬ್ಸಲ್ ನ ಕಾ ಜಾಮ ಗ ರಾ ಅದೇ mistakes makes you okay but perfect hai do kham ba perfection hai do kham ba yes adu main ta positive perfect ma si sak du si ho yo be de ki de yo to sak ka thu ma cho nên sẽ đi khi là mình sẽ đi cái đồ cái phê này rồi zone week cái phê này đó zone mà cái gì nghe sao đó ballerina điดูดิ现在政府他们都是那个คนนี้นะจะคุมเราสั่งเงี้ยนะที่นี้ตัววิจูเราต้องไปโพสท่าอย่างไรตัวแกนะหันที่มาดูหงกิจมาในปากข้างเนี่ยข้างเนี่ยมาสู่หงมันยากใช่หน่อยนะกูอังเกิลเลยข้างหลังหงอะไรหรอแบกหงกันนี่ด้วยจ้ะจูมาทำครับประชาชนต่างยี่ประชาชนหน่อยกันเนาะอะไรแบบหงกันนะโม responsibility ด้วยส่วนไม่ดูเดี๋ยวนี้จะทำหน่วยทำกันตัวแต่อยู่ไม่ทำน่าสิกันว่า information ด้วยก็แบบcapital ให้ก็capital ให้ไทยมาตั้งแต่ไกลเนาะ capital จะเริ่มพังด้วยเนี่ยว่าอภาวะพัฒนาว่าชีละคุยจูคุยนักขจัดด้วยเนี่ยอภาวะส่วนไม่ได้เลยเพราะว่าสุดพัฒนาจะพังเองเริ่มพังด้วยเนี่ยชีละมีแมวนั่นตัวใหญ่ช่วยได้เองที่นั่นแต่พัฒนาว่ากับตัวแมวอุ้ยก็ไม่ได้ประชาชนยามทุกข์นี่ทุนน่ะจะจับทุนน่ะจะเจียวเดียวกันเนี่ยว่าดูว่าอภาวะจีนั่นเนี่ยตั้งนะแห่ไหวเพราะไอ้ดิตุ้งโกยนะก็ประชาชนมาให้ได้เอาสิเราเนี่ยมาสู่เราคอมพานีมันก็เขาบอกเราตัวนี้ไอ้ตรงนี้ไอ้ตัวปูริมเนี่ยด้วยกันกันยมบอกเขายี่มันนี่ปูริกินเนี่ยมันนี่ปูริกินห้ามนะคอมพานีเขาชี้คอมพานีที่ได้อยู่ BPO ใช่จะช่วยตัวนี้ได้ดีโอ้แค่ดีตอนนี้ไม่ต้องตัวเดียว English movie อันยังว่า subtitle ยังว่าดูว่าไม่ใช่เลยว่า BPO ได้เลยใช่ typing speed ให้เดี๋ยวคุยนั้นwriting ให้บ้างมั้ยคุยchat ให้บ้างมั้ย voice ให้บ้างมั้ยเลยว่า voice or chat อันนี้มักจะจ้างตัว interview ใช่ Hindi ได้เล่าเดียวแกน่าจะรู้สึก English ได้ voice โอ้ยกระ chat โอ้ยกระ Hindi ได้เล่าเดียว English เล่าไหมไม่ได้ยิงใช่ English link บ่ chat จะจ้างอะไรนางไม่ต้องยากเดียว grammatical mistake อย่างกันนี่ grammar ชนได้ว่า tense อย่างกันนี่มารู้นะ typing speed ถ้าเกิดแล้วว่าbyeตาแล้วนะคุยโอ้ยไงสิ confidence เป็นยังไงก่อน confidence เป็นมา plus มาคุย language ก่อน English มารู้เองก่อน English scope จ้าเป็น English แล้วนะคุยตามูริว่า field หรอ field กี่มหาดีแต่สิ่งนั้นปูอันเดียวสิตัวอีกใช่นั่น any field หรอส่วน graduate หรอแบบมีอะไรตาดีนั่น English โตขนาดนั่น fluent โอ้ยก่อน fluent speaking and writing อันนี้มันก็ได้ดูเลยก็คุยสิ่งนั้นอีกแบบโตใช่สิ่งนี้ดูนั่นดูเลยดีดูประชาธิปไตยเลยก็ประชาธิปไตยdeposit ดูได้เราก็คือดูไม่นะข้างหน้าว่าสังหรณ์ scam เนี่ยเลยดีเลยตัว scam เนี่ยว่า scam เนี่ยว่าข้างหน้าประชาข้างหน้าว่า scam ประชาข้างหน้าว่า genuine ดูว่าอามันนะ salary เนี่ยอามันไม่เป็น BPO ข้างหน้า international สังนั้นดีประชาอันจ้าเว้ดูว่ากินโอจิอันจ้าเว้แบบ incentive ก็
ꯑꯗꯨꯒ ꯅꯪꯒꯤ ꯊꯥ ꯇꯔꯨꯛ ꯐꯥꯏꯅ ꯁꯤꯟꯕ ꯃꯇꯝꯗ 30% of your salary ꯍꯥꯏꯇꯥꯔꯦ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯃꯊꯪꯒꯤ ꯑꯣꯐꯤꯁꯇꯨꯗ yes ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯅꯪ ꯈꯪꯒꯗꯧꯅ BPO ꯆꯪꯉꯗꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯁꯤꯐꯇꯣ ꯈꯤꯇꯪꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯃꯦꯟꯇꯦꯟ ꯇꯧꯕ ꯇꯝꯃꯛꯀꯅꯤꯕ ꯑꯗꯨꯝ ꯁꯤꯞꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡ ꯏꯚꯤꯅꯤꯡ ꯅꯥꯏꯠ ꯈꯔ ꯂꯩ ꯁꯤꯁꯦ ꯑꯅꯝꯕꯅ ꯑꯗꯨꯝ ꯇꯥꯒꯜꯂꯦ BPOꯒꯤꯗꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯇꯤꯡꯉꯣꯏ ꯑꯗꯨꯝ ꯖꯁ ꯅꯪꯒꯤꯗꯣ ꯑꯩ ꯍꯥꯏꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯀꯃꯥꯟ ꯂꯩꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯁꯦꯂꯦꯛꯁꯟ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯏꯇꯥꯎꯁꯦ ꯃꯥꯁꯦ ꯊꯕꯛ ꯀꯥꯏꯁꯦ ꯃꯥ ꯄꯤꯛꯑꯞ ꯂꯥꯛꯏꯅꯤ ꯃꯥ ꯆꯠꯄ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯗ꯭ꯔꯣꯞ ꯄꯤꯛꯑꯞ ꯂꯣꯏꯅꯕ ꯑꯣꯔꯗꯔ ꯂꯧꯕ ꯂꯥꯛꯑꯅꯤ ꯁꯤ ꯅꯨꯡꯉꯥꯏ ꯂꯩ ꯊꯥꯒꯠꯂꯝꯃꯅꯤ ꯅꯪꯒꯤ ꯁꯦꯂꯔꯤꯁꯤꯁꯨ ꯅꯪꯒꯤ ꯊꯥꯒꯤ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯃꯟ ꯆꯞ ꯆꯥꯅ ꯗꯦꯠꯇ ꯐꯤꯛꯁꯇ ꯄꯠ ꯂꯥꯎ ꯆꯪꯉꯛꯑꯅꯤ ꯑꯌꯨꯛꯇ ꯆꯪꯉꯝꯃꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ BPO ꯍꯥꯏꯗꯤꯀꯣ ꯁꯤꯁꯦ ꯅꯍꯥꯟ ꯑꯩꯅꯁꯨ ꯀꯩꯅꯣꯒꯤ ꯑꯃ ꯍꯥꯞꯈꯤꯕꯅꯦꯕꯀꯣ ꯏꯟꯇꯔꯚꯤꯌꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯀꯣꯆꯤꯡ ꯑꯃ ꯍꯥꯞꯈꯤꯕꯅꯦꯕꯀꯣ ꯃꯣꯏꯅ ꯗꯤꯜ ꯇꯧꯋꯦ ꯁꯤꯒꯨꯝꯕꯗ ꯗꯤꯜ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯊꯕꯛ ꯆꯪꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯀꯝꯄꯅꯤꯁꯦ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯝ ꯑꯣꯏꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯅ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯒꯨꯝꯕ ꯀꯦꯔꯤꯌꯔ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯗꯨꯒꯨꯝꯕ ꯇꯥꯟꯅꯕꯤꯔꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯂꯥꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯅꯤ ꯏꯁꯥꯗꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯈꯟꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯔꯅꯤ ꯑꯗꯨꯅ ꯅꯍꯥꯟ ꯑꯩꯅ ꯊꯥꯈꯤꯕ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯆꯦꯛ ꯇꯧꯕꯤꯌꯨ ꯋꯥꯔꯤ ꯁꯥꯅꯀꯣ ꯁꯨꯝ ꯏꯟꯖꯥꯡꯁꯦ ꯁꯨꯝ ꯃꯆꯨ ꯐꯖꯕꯒꯤ ꯃꯑꯣꯡ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯣꯃꯣꯔꯁꯤ ꯕꯦꯔꯥꯅꯦ ꯆꯥꯛ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯍꯩꯕꯅꯦ ꯍꯦꯛ ꯄꯤꯛꯏꯉꯩꯗꯒꯤꯅꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯂꯥꯛꯏꯁꯦ ꯑꯩ ꯒꯔꯜꯐ꯭ꯔꯦꯟ ꯃꯔꯥꯏꯕꯛꯇꯤ ꯐꯩ ꯍꯥ ꯍꯥ ꯑꯩ ꯒꯔꯜꯐ꯭ꯔꯦꯟ ꯃꯔꯥꯏꯕꯛ ꯐꯔꯕꯅꯦꯕ ꯅꯣꯏꯔꯦꯕ ꯃꯥ ꯃꯥꯏ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯍꯩꯕꯗ ꯃꯅꯝꯁꯦ ꯐꯖꯅ ꯂꯧꯒꯦꯔꯣ ꯔꯣꯁ ꯍꯥꯏꯗꯅ ꯑꯣ ꯅꯥꯏꯁ ꯐꯖꯔꯦ ꯃꯣꯔꯣꯛꯁꯦ ꯃꯥꯅ ꯄꯨꯔꯛꯏꯅꯤ ꯃꯣꯏꯗ ꯀꯩꯅꯣ ꯂꯩꯕ ꯅꯣꯔꯤꯁꯀꯤ ꯗꯨꯀꯥꯟ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯂꯩꯔꯛꯏꯅꯤ ꯃꯥꯅ ꯁꯥꯔꯣꯏ ꯃꯥꯅ ꯃꯤ ꯄꯨꯁꯟꯈ꯭ꯔꯦ ꯁꯥꯗꯕꯅꯦ ꯃꯤ ꯀꯩꯁꯨ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯁꯤꯟꯅꯔꯦ ꯁꯥ ꯈꯨꯌꯥꯝꯁꯤꯗ ꯐꯖꯔꯦ ꯀꯩꯅꯣ ꯃꯆꯨ ꯐꯖꯔꯦ ꯚꯥꯏ ꯉꯥꯅꯨ ꯍꯥꯏꯁꯦ ꯁꯤꯅꯦ ꯃꯥꯒꯤ ꯆꯥꯛꯁꯦ ꯍꯣꯔꯦꯟ ꯐꯠ ꯆꯥꯔꯒ ꯑꯃꯨꯛ ꯁꯤꯃꯥ ꯑꯃꯨꯛ ꯌꯦꯡꯉꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯆꯦꯡꯉꯤꯗꯨꯅꯤ ꯑꯗꯣ ꯁꯤꯃꯥ ꯌꯦꯡꯉ ꯎꯏꯔ ꯇꯨꯝꯃꯨꯗ ꯁꯤꯃꯥꯗꯣ ꯌꯦꯡꯉꯨ ꯈꯪꯉꯤꯗꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯅꯤ ꯀꯨꯏꯕ ꯁꯤꯃꯥ ꯌꯦꯡꯗꯕ ꯊꯥ ꯀꯌꯥꯃꯨꯛ ꯁꯨꯔꯦꯕ ꯃꯤꯁꯟ ꯏꯝꯄꯣꯁꯤꯕꯜꯗꯨꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯁꯤꯃꯥꯗꯣ ꯈꯪꯕ꯭ꯔꯥ ꯗꯦꯠ ꯔꯦꯀꯅꯤꯡꯗꯨꯔꯣ ꯐꯥꯏꯅꯦꯜ ꯔꯦꯀꯅꯤꯡꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯩꯅ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁ ꯈꯪꯖꯜꯂꯨꯀꯣ ꯃꯌꯥꯝ ꯁꯤꯃꯥ ꯌꯦꯡꯒꯦꯅ ꯈꯜꯂꯗꯤ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ ꯍꯥꯟꯅ ꯔꯤꯚꯤꯌꯨ ꯌꯦꯡꯉꯣ ꯃꯥꯏ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯄꯤꯊꯔꯛꯏꯁꯤꯔꯥ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ ꯌꯦꯡꯀꯥꯟꯗ ꯁꯤꯃꯥ ꯌꯦꯡꯉꯣ ꯔꯦꯇꯤꯡꯗꯣ ꯌꯦꯡꯉꯣ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯕꯤꯔꯣꯅꯨ ꯑꯁꯦꯡꯕꯅꯤ ꯕꯤꯠꯔꯨꯠꯁꯦ ꯁꯤꯁꯨ ꯉꯧꯒꯦ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯈ꯭ꯔꯦꯀꯣ ꯁꯣꯏꯗ꯭ꯔꯤ ꯁꯤ ꯉꯧꯊꯣꯛꯑꯒꯦ ꯀꯩꯅꯣꯗꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯔꯅꯤ ꯆꯝꯐꯨꯠꯁꯤ ꯁꯧꯒꯠꯂꯛꯑꯦ ꯕꯤꯠꯔꯨꯠꯁꯦ ꯑꯩꯅꯀꯣ ꯁꯣꯛꯇ ꯌꯥꯝ ꯆꯪꯉꯤ ꯈꯪꯕ꯭ꯔꯥ ꯕꯤꯠꯔꯨꯠꯁꯦ ꯐꯖꯅ ꯁꯣꯏꯗꯔꯦ ꯊꯣꯏꯕꯤꯅ ꯁꯣꯏꯗꯩꯅꯤ ꯑꯩ ꯃꯤꯠ ꯃꯨꯁꯦ ꯐꯔꯅꯤ ꯁꯤ ꯐꯖꯅ ꯆꯥꯔꯦ ꯃꯈꯣꯏꯁꯦ ꯉꯥꯡꯉꯦ ꯅꯣꯏ ꯆꯥꯗ꯭ꯔꯣ ꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯕꯤꯠꯔꯨꯠ ꯉꯧꯕꯤꯔꯦ ꯑꯩ ꯊꯣꯏꯕꯤꯅ ꯉꯧꯊꯔꯤꯅꯤ ꯃꯥꯁꯨ ꯃꯁꯝꯒꯁꯦ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗ ꯐꯥꯔꯤ ꯇꯧꯔꯅꯤ ꯂꯣꯏꯁꯤꯜꯂꯦ ꯀ꯭ꯂꯥꯁꯁꯦ ꯅꯍꯥꯟ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯅꯅꯦ ꯀꯛꯄꯗꯅꯦ ꯁꯨꯃꯥꯏꯅ ꯇꯥꯈ꯭ꯔꯦ ꯔꯨꯜꯁꯦ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯆꯥꯅꯕ ꯇꯧꯗꯣꯔꯦ ꯆꯥꯛ ꯊꯥꯡꯗꯣꯛꯑꯦ ꯏꯟꯖꯥꯡ ꯁꯂꯠ ꯁꯤ ꯕꯤꯠꯔꯨꯠ ꯈꯤꯇꯪ ꯉꯧꯔꯦꯀꯣ ꯆꯝꯐꯨꯠ ꯂꯩꯔꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗꯨ ꯇꯧꯗꯣꯔꯦ ꯇ꯭ꯔꯦꯗꯤꯁꯟꯗꯀꯣ ꯃꯈꯥꯗ ꯐꯝꯊꯔꯒ ꯈꯣꯡꯋꯥꯏꯁꯜꯂꯒ ꯃꯕꯥꯅꯤ ꯀꯨꯏꯅ ꯐꯝꯃꯤꯟꯅꯗꯕ ꯍꯥꯏꯅ ꯀꯨꯏꯅ ꯅꯥꯕꯅꯀꯣ ꯉꯁꯤꯗꯤ ꯐꯝꯃꯤꯟꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯣꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯗꯣꯏꯗꯤ ꯆꯥꯛ ꯆꯥꯔꯗꯤ ꯀꯨꯏꯅ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯑꯩꯁꯦ ꯄꯨꯔꯒ ꯁꯣꯏꯒꯦ ꯅꯠꯇꯦ ꯑꯃꯨꯔ ꯅꯠꯇꯦ ꯖꯤꯅꯦꯁꯀꯤꯗ ꯅꯪꯒꯤꯗ ꯁꯣꯏꯆꯤꯁꯦ ꯑꯩꯁꯦ ꯄꯨꯔ ꯆꯠꯂꯦ ꯍꯥꯏꯌꯦꯕ ꯈꯪꯕ ꯑꯩ ꯄꯤꯛꯁꯨ ꯄꯤꯛꯀꯦ ꯁꯨꯁꯇꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯣ ꯆꯥꯔꯣ ꯇꯧꯔꯁꯤ ꯄꯣꯂꯣ ꯅꯨꯄꯤ ꯍꯥꯟꯅ ꯂꯦꯗꯤꯁ ꯐꯥꯔꯁ ꯑꯗꯨꯗꯗꯤ ꯃꯇꯥꯡꯁꯤꯗ ꯕ꯭ꯂꯣꯛꯁ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯀꯩꯝ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯑꯩꯔꯣ ꯃꯌꯥꯝ ꯆꯥꯁꯦ ꯃꯌꯥꯝ ꯍꯥꯎꯅ ꯆꯥꯁꯦ ꯍꯥꯎꯅ ꯄꯨꯛ ꯊꯟꯒꯩ ꯆꯥꯎ ꯅꯪ ꯌꯣꯠ ꯁꯥꯟꯅꯕ ꯈꯣꯠꯄ ꯀꯩꯝ ꯈꯜꯂꯨꯅꯣ
ꯅꯣꯡꯃ ꯆꯦꯄꯥꯟ ꯆꯥꯍꯧ ดูꯑꯩꯈꯣꯏ ꯑꯗꯨꯗꯤ เจ้าเอง ต่อ เจ้าบิวกันดีกว่า 자르시고 ที่แมวจะไงนั่งยอดในชิ้นนี้หรอใช่ไหมเจ๊เจ๊เราเท่าไหร่ปีนะ 하울게